अहानबद मरोइब पाउ एग्जाम सेंटर खरदा इरांग थोखरे नुपी याउना khongjangloi kunmari policena phakhre MU gi irang congress na thon khibani haibagi chapchaba khudam fangle haina BJP gi spokesperson Bijoy na maral sirakli amadi lamdam asigi fazarba nat amadi chanabe kya sina lamkoiba kya puning chingsilebani haina education minister Radeshyam na fongdokhre Kurumjari, Times of Manipur News Engberi Besunggu Taram Noksari, Hojik Miam the Pau Sandong Pijari. Education S Department at Tongan Bus subjects in contract basis to Ozalo Nabagi A Besang Parika, Nasi Tongan Bus Center in the Thokre. Exam Saturday Manunda, Lamdamasiki Puarika Sagona Raklava, Tangtagi Ozaya Honde, Haibagi Mayokta, Exam Center Kharada Irang Thokre. JSC on Tangta Teachers Recruitment Ki Kangbu Nangasi. Ayuk pung tarama thoirom tabada exam center oriba Imphal East ke Ananda Singh Higher Secondary School da thomjin bagaloinana changing parikha da yauriba mahiroi singi pakum se segai gi thong chathaki hodo adugi pau phangbadagi kudakta Imphal East District Police ke akanaba team sangsilaktuna irang adu laksin bagaloinana thodo adu da chenabani haiba miyai kunmari rom phagatkhre matam ikan kanadana Imphal West District ke sagol banda leiba Modern Higher Secondary School ke center dasu JSC ki thomi singna exam thugaina bhonakhe adu moinamak Policy Kanguna Irang adu Lakshin ke Maduda Miyoi Marisu Fakhe Thodok adugi matang de Education Commissioner S Dilipna Bhap Tana da Bakharadage Nasiki Thodok asi Thokibani Masi Yamna Laibak Tivani Haike Any pain the Valera Sosmana to Biganu, Madu Forum Tonganba, Yam civilized over democratic over Forum Mayamle, Hariba or Licensee subjections issue RRCM Mokonava on the Andril. Amarom JSC ki convener Saikom Santana Fazin Kiva khongjangloi sing pung kunmari phawmi manungda thadoroktrabadi makhatana akanba khongjang changsilagani haina paomi singa unaba amada fongdokhre MU gi irang Congress na thon khibani haibagi chapchaba khudam phangle haina BJP gi spokesperson Bijoy na fongdokhre Manipur University da irang thoanduna mahiroi singbu tha ahumrom laik tamba phangankidaba amadi Lebak irang uhen khiba adu Congress Party na chathakibani haiba chapchana khangle madugi daita Congress Party na pugadabani haina ngasi Kanchipurda matam kharagi oina hangliba BJP Manipur Pradesh ki office ta pangthokiba paomi singa unaba amada party asigi wangangloi Bijoy na haiki MU da wathok uhenduna mahiroi sing matam sanglaik tamba phangankidaba adu Manipur Pradesh Congress Committee khut yawi haibagi khudam puthokladuna Bijoy na makhatana haiki sahi asigi July 10 da gaikhang malusingba Congress Party ki high power fact finding team na MU da chatuna khongjang changsilliba singda mai susinki BC Pande maral leire hain hektamak lokthokuna irang henna chawkthohanki July 13 ta Congress ki All India Youth Congress President Keshosan Jadab laktuna MU da khongjang changsinba yauksinki maduna amuka hena irang chawkthohanki maduda natana Delhi da fawba rally chatuna khongjang kaya changsinki masimak Congress Party na semba pre-plan ni haiba mayek senga takle haiba wafam thamki Bijoy na makhatana haiki All India Congress Party ki President Rahul Gandhi na sahi asige October 16 ta Muta ki President ai tombada MU da changsin khiba khongjang da Mutana lokhiba role singbu thagarpa phongtokpa chithi ama pirakhi chithi adumak MPCC ki President TN Haukip na ai tombada kusin nakhi Machine takpadi MU gi episode aduda Congress Party na asoba game plan ama tawre haibasi mayek sengle maram aduna mahiroi singna matam sangna like tamba phangkhidaba adugi daitya sada sama Congress Party na pugudabani haiki Bharat Vikas Parisana Sinduna Bharat ko Jano Haiva Timda quiz competition ama ngasi Imphal gi Dharmasala da pangthokre Thormadu da Education Minister Radeshyam na athoiba mithunglen oina saruk yakhe Thormadu daga warol piradana Minister Radeshyam na lamdamasi lol kaya ngangba nat amadi chanabigi fajaba saktam kya gi tungnafam oiribani maramaduna lamdamasi da lamkoiba kya na laktuna puningi pothapam oiribani haiki जो अपना बेटी कोई भी पसंद करेंगे कुछ उनको अनुरोध या वक्तव्य करेंगे तो ना बोलेगा क्योंकि मेरा अपना काम करना सबसे बड़ा वो है सर्व की सेवा We are here to serve others, not to serve ourselves. हम लोग अपना खुद कोई सर्व करता है लोगों को नहीं भारत विकास हम लोगों के लिए है हम इंडियंस भारतीय हम लोगों के लिए जीते हैं
Masage anaba amana matam kuina laikanaduna leirakhiba Impact TV gi video editor Kakching Tabam Bipin Sharma ngarang numidang leikhidre. Mahakna leikhidabada lamdam asigi paomi singna awaba fongdokhre. Mahakna leikhidaba ase amjuna sinduna Manipur Press Club ta leikhidraba Paome Bipin gi photo da haikat laikat tamduna ikai khonoba utpaga loinana minute ani 2 minute leptuna awaba fongdokhi. Loinana ngasi numidang Manipur Press Club ta leikhidraba Bipin gi thawaina mapugi khoyada ingna chingna leirunaba Paome singna mairakatuna thongnikhe. Amaromda Impact TV gi video editor Bipin na leikhidabada All Jiribam Working Journalist Union na awaba fongdorokli. Mahakna leikhidaba se Paome khunai gi oina achoba mangjaba amani hairi. Imphal East District Police na sinduna ningol chakobugi thoram ngasi porompata leiba Imphal East District Police ke complex ta pangthokre. Nupi singda saktipi na bugi pandam da pangthokiba thoram maduda Imphal East ta leiriba ningol obising maira paibi ima singi luchingba singna saruk yakhe. Punna chaklen chaminaba amasung Imphal East District Police ke maikaidagi angamba khudol tambana thoram adugi mapung oiba saktam oikhe. Thoram mapu oikiba Imphal East District Police ke SP ke Megasandrana ngasigi honglakliba khunai asida nupi oibisingna lawriba thodang kayabu singtharaduna ahenba thodang na honingbage apambasu fongdokhe. Amaromda Peace Home Center nasu Manipur da leiriba phurup khudimaki ningol singbu chakopugi thoram ama ngasi Lamphel Supermarket ta pangthokre. Peace Home Center na sinduna Manipur da leiriba phurup khudimaki ningol singbu chakopugi thoram ama ngasi Lamphel Supermarket ta pangthokre. Manipur gi amata ngairaba ningol chakopugi thoram aduda hangang kendra BJP Yuba Morcha gi advisor Y Indira Arun Enterprises ki provider Thangjam Arun Social worker RK Somrendro, Babita Handloom के proprietor Wahengbam Babita Leima, Universal Mother Organization के president S Sorojini Leima amadi tongan fruit की ningol singna saruk yakhi. Ningol oibi khudimagna mabung mokpa singna piba achamba khudolbu thawai tana lomina duna dakhinagi hidanaba thadok minasi hainasu wangangloi khudimagna appeal tawkhi. Loinana asigumba chakauba asina chingtonggi mari chesil halagani haina nungaiba su fongdokhi. Piriba samlaba khudolado aikoi isorgumna ningba masangi adu nattaba aigi TV hapaktaba yaroi washing machine hapaktaba yaroi adu ba computer hapaktaba yaroi gari haptaba yaroi haiduna ningol oi bisingna mapamda akanba khoi wahai wata sijinaba yaudaba natte sigumba sing asi yariba makai universal mother organization amadi pisongge magai legi tawbigano chinglemna angang sing yaubuni ne family yaubuni ne yamna harawa numida mo oibuni na yagi accident thokna yam gyan tana gari thobu haibasdi yamna gentleman oigdabani yamna lemna gari thoga hai mai mapum da mapam da thinbiba amadi lobiba da chatpa ganda yam lemna tahunjiningi na hajiningi Imphal Jiri lambi gi rengpang khulda masak khangdaba lalhobuni chingnaba mioisingna lambi asida chatliba manpuba gari singdagi namduna selobge thabak chathare. Social media da thagalakpa viral oiraba video footage amada sakhangdaba lalhobuni chingnaba mioi amana manpuba gari amamamna lupa lising mari pidrabadi gari chathan khidre. Oirakliba fiba masida mari lenaba authority ne yangsinbinaba lambi asida sel khairingai da namhoba viral oiraba video footage aduda driver amana marikchimbu wafam phongdokle. Kamai tau di aku yang ware seperti kamai tau di no sibo. Yung masih pasal saya lupa lising mari sudah di tharo yang tau lare. Aku juga start saya tak senaga namak pane aku itu. Jadi semalam tau di kamai nak kali thau lagi ni sudah pasal lau ije tu yang mau tapi yang biro. Siam na sini kalau highway amat semalam tau lagi di marketing di port simen bi amna kayak yang orang ni tu di ayah orang ni. Ayam na pergi madi lain apa department na teng biing kan sampai dekat di phagani masih. Hauzik paugi marathana ten ba break matang lominasi. Breaking matungda mayamba mukana taram nokchari. Mobile tower amagi makhongda thamjilamba bomb police na aswaingam yaudana lokthokre. Amadi ngarang numidang North Eosida laiba Ras Medicity gi complex ta bomb naire haina mipai nerure.
ngasi yupung nipan makhairom taba matamda lamsang police station gi manung chanba lamdeng khunau da leba Vodafone tower amagi makhongda thamlamba bom lamsang police ki kangbu amana asoi ngam yaudana lokthokhi mobile tower adu laikai adu da leba thokjom sitaljet chahi 139 apokpa leikhidaba kumar kauba amagi inkhol da yungbani nakal amaromda ngarang numidang imphal gi north AOC da leba ras medicity complex da miyamna bom leiri haina mi painarure thodok thokom da changsiluba aikhoi gi paomi na phangba pawgi matung inna ras medicity gi gate changfam da suitcase ama leiramba thengnabadagi miyamna bom oirwoi ningduna mi paiba poknakhi khudakta hospital authority na police ta pau pibadagi Imphal East District Police ki team amadi bomb expert ki kangbu laktun yengsilab matungda chingnario posak adu ahangba suitcase oirambadagi miyamgi mi paiba adu poknakhi International, national amadi state ki thakta mai mana phanglaktuna lamdam asigi mai porakraba artist sing amadi social activist singbu taram opuge thoram ama ngasi ya school police land da leiba Manipur Dramatic Union da pangthokre International, national amadi state ki thakta manamathum phanglakraba sing adudi ahanbada Natyavusan Sahitya Parishad Awardee Lisingani Taranipan ki oina S ki Soram Anisubada International Dalit Sahitya Conference Bangkok Thailand Lisingani Taranipan Indo-Thailand Friendship International Awardee Lisingani Taranipan amasung social activist ki lamda Dr. Ambedkar National Saman Lisingani Taranipan Awardee RK Joyshna Singh Ahum Subada Manipur State Sahitya Parishad ki Maikaidagi Khudol Tamjaba Dr. Kamal Ningsing Mana Lisingani Taranipan ki oina Dr. A. Kalachandra Mari Subada Taraswa Manipur State Film Award Lisingani Taranipan State Level Best Film Sports and Social Issue International Level amasung Best Individual Working for the Cause of Person with Disabilities Lisingani Taranipan Ministry of Social Justice and Empowerment Government of India ki awardee Amrendra Sharma da achamba khudol pidun ikai khumnaba utkhi nakal amaromda handakta Katak Orishada Yuba Sanskritik Sang na Sinduna Kuntaruk Suba All India Multilingual Drama Competition Lisingani Taranipan oina Manipur State ki oina saruk yakhiba MDU gi maikaidagi khudol tamkhiba Poktri ngaida sijaba haina mingthonba short play asina overall Best Production Unit National Excellency Awardee Lisingani Taranipan Best Co-Actress Anisuba Best Supporting Actor Best Actor Best Actress Best Script amasung Best Direction gi mana phanglakhiba artist sing dasu achamba khudol piduna ikai khumnabaga loina na pugning thagotkhi taram okpagi thoram aduda Manipur Dramatic Union gi President A Khir Gopal Singha amadi General Secretary P Setu Singha su saruk yakhi General Secretary P Setu Singha na Manipur gi oina amadi MDU gi production busu chauna mai prokhiba artist singbu makhata na hena mai pakpa ngamba oirsanu amadi hena fajaba play sing makhata na puthokpa ngamjaba oirgani haibagi achet pathajaba lairi haidba wafam kya fongdokhi Nasigi thoram adugi maru oiba thoram oina idhaugi luhongba haina mingthonba MDU gi nauna putok sabalila miyamda khurol tamduna pungning chingchinki Manipur Sangai Festival Gamari Lenena Police Department Lokalakpa Section Thorangi Thavaksing Kankalakli Ngasisu Numidang Wairam Pung Mari Makhairam Tarakpa Dwaida Thangal Bazar ge Alu Galida Thiba Humge Thavaksa Thakre Masagi Saktak se Yaugdaba Mi Kuntaruk Police na Lokatkre Lagliba November Kumathoidagi Hogduna Pangthokadoriba Manipur Sangai Festival ga Iroinana Imphal West District Police na Lokalakpa Section Thorangi Saruk Amoina Ngasi Numidang Wairam Thangal Bazar gi Alu Galida Imphal West ki Additional SP Ops Krishna Tombi gi Miyeng Makhada Inspector Achauba OC CDO Imphal West na lusingba team amana lambi da coming operation chathakre numidang wairam pung 3 minute kumanga dagi hogduna pung 5 fawba chathakhiba operation aduda punna mioi chani ga tararom masa masagi saktak che puthokhanduna verification chathaki masagi saktak che yaudaba mioi kuntaruk makhata ba verification chathanabagi damak city police station da sinaki Aikhoi masel amatani nungsi sanana hingmenasi haina paujal piba ganlogduna taringa mage Manipuri lolda thadokuna chatpa ngamdre haina mingthonba ahanba rongmei feature film ngasi Lamphel supermarket ta leiba Sankar Talkies ta hanagi chief minister Radha Binod Koijamna release thokhre ahanba rongmei film release tobagi thoram aduda Jalarong Film Forum gi vice president Gandinmei Gangmei IMC ward number 1 gi ward member Hongninglung Panmei su saruk yakhi state asig achawa frup ama oiriba Jalarongi rongmai dialecta film ama puthoklakpa asina lamdam asigi art and culture bu chakhat hanbada achawa mating oiragani haina former chief minister Radha Binod Koijamna nungaiba fongdokhi loinana koina sangna film puthokpa ngamnaba quality leiba fajaba makhagi film puthoksi haina su mahakna appeal tawkhi adu amago ore nasi film nasi
release tawriba rongmai director rongmai loan da film da namduna tawribasi yamna thagani ing lising ani tara mari dagi namba horakhiba film asigi director Rajen Khumanna film asina miyamda pining liba paujel gi matang da hai sumna fazana haibu yabu da kogi atiba wahi ko da anga ga ni bu tari tawo to ko ka sabtu ko khatti to biganu mi be ngak tani ko nusi jana lai gi namse phai ha Rongmai JK film production na puthokpa ganlo dunata tri ngamak ge hairiba film asigi producer Jingkulung Konmaina hero gi saktam loinana mitai nupi priyana heroine gi saktam langli ngarang numidang pung taraga minute ni phumanga rom tarak badwai da Mizoram ge samfaida magnitude manga dasmik ahum yauna yuar hakhre adumoina mak misi mina amadi aso open yawgi pawdi leite yuar hakhibadu awang nongpoki lamdam aijol de kilometer humbudraga mapalom chatlaga leiba India amadi Myanmar ngam khaida epicenter oike magnitude manga dasmik ahum yauna hakhiba yuar adu Mizoram ge yum thangnariba Manipur amadi Assam ge saruk singdasu khara makhaidi yauke Chhattisgarh gi Bijapur district ta security amasung next slide singi marakta state adugi assembly gi ahanba tangka chemical nongwa watlingai da khuthoknakhre gome amasung gatakal da ID bomb tarksu pokhaike thokdok aduda next laloba ani sikhre amasung khuchu kulai kya phagat pangamkhre amarom da bomb pokhaiba duna BSF ki lami amasu sokhe next laloba singna hokhiba numit khara sida satharkhiba attack da security personnel nipan yauna mioi tarahumdoi sikhre Kendra taragi mikhal hayeng tokaba numit ki ayuk pung tare tagi hauraga nungthil pung ahum phawba bot thadanagani aduga atopa sit nipan gina ayuki pung nipan dagi hauraga nungthil pung manga phawba bot thadanagadabani November tarani thoi dagi December tare phawbada pangthokadaba mikhal gi campaign pak chauna sathabasu hokre Chhattisgarh Madhya Pradesh Mizoram Rajasthan amasung Telangana gi mikhal gi bot masing mathang thagi tarik 13 dagi thigadabani haire California ga thangjanumita lamai chakpadagi yamdrabada mioi kunmanga leikhidre yum amasung atopa mal chang lising kaya hena tumna chakre lamai du square mile chama hena paksana sandongna chakhe mai adubu muthanaba firefighter singna yamna kanna honari amasung mafam dudagi mioi singbu saphagadaba mafamda puthokre lamai adu sagolchem numitagi chakpa horakhibani awang thangba California gi Sierra Nevada town da khwaidagi hena mang takpagi record thamkhi Kha thangba California dana ikang thokpa mafam canyons awang thangba ching amadi Los Angeles downtown da chakhe sathriba lamai adubu muthanaba firefighters kayana kan honari adumoinamak mai adu yamna thuna muthatpa ngambagi asadi ude hairi hojing ngasi nungthil da phongkhiba Manipuri pause singe moroiba paw amuk khangminase Kanglaipak ki maira mobile tower makhongda thamlamba bomb lokthokre Rajmedi city da bomb plan tawramle haina mi painarure parikha thugaina bohonakre chenaba khar su police na fajinkhre thaba loikhibda ngairiba koilas phakat lagle ising phawgat lagle Paome Bipin Sharma leikhidre Paomi singna haikat lekat tamduna awaba fongdokhre Kangla Pau Infalis police personnel singna aranba tawbada Pau PBU SP Megachandra Assam da bomb pokhaibada ani sokle Mizoram da manga dasmik ahum magnitude da yuha hakhre Paugzel Imphal Municipal Corporation da pirakpa scheme singi kanaba lohausi Sakthong gas cylinder amada lupa lisingamaga marifuhumdoi yaure lairaba miyam awaba mayognare Sangai festival gi matangda miyam khanaba matam oire Paomi singna Bipin Sharma gi mafam da ikai khumnaba utkre Pandam Manipur da poni haiba sagol makhal si leirambagi polo ground leirambani Karam Sham Nongmagi oiba mega workshop wadana nungaiba yade honadana chaukhatpa yade Lokeshwar India da ahanba oina Loktak ta fish hanaba sangmanga sangakre Manipur Sangai festival pangthokpa khudingi revenue record laite advocate Herozit Aroibada moroiba paw amkhana thamjari exam center kharada erang thokhre nupi yauna khongjangloi kunmari police na phagatkhre MU gi erang congress na thon khibani haibagi chapchaba khudam phangle haina BJP gi spokesperson TH Bijoy na fanal sirakli amadi lamdam asigi fajarba nat amadi chanabi kya sina lamkoiba kya gi pungning chingsilebani haina education minister TS Radeshyam na fongdokhre
ngasi goi na di matang sida Manipuri paw loi jare Times of Manipur News yeng beri basing bo mukana khurumjari